chicken 65 tꯧꯅꯕꯒꯤꯗꯃꯛꯇ boneless yen kg ꯃꯈꯥꯏ ꯑꯃ ꯂꯧꯖꯔꯦ ꯑꯗꯨꯗꯨꯒ ꯑꯃꯨꯛ ꯍꯥꯞꯀꯗꯧꯔꯤꯕ ꯃꯆꯜꯁꯤꯡꯁꯤꯅ ꯌꯥꯏꯉꯪ ꯃꯣꯔꯣꯛ ꯀश्मीरी ꯃꯣꯔꯣꯛ ꯑꯗꯨꯒ meat masala garam masala thum ꯍꯥꯞꯄꯦꯀꯣ ꯑꯗꯨꯗꯨꯒ ꯁꯤꯁꯤꯅ corn flavor ꯍꯥꯏꯕꯗꯤ ꯆꯨꯖꯥꯛꯀꯤ flour corn flour ꯍꯥꯏꯀꯣ ꯆꯨꯖꯥꯛꯀꯤ flour ꯁꯤ ꯆꯃꯆ ꯑꯅꯤ ꯑꯃ ꯍꯥꯞꯄꯅꯤ ꯑꯗꯨꯗꯨꯒ ꯁꯤ ꯅꯤꯕꯨꯒꯤ ꯃꯍꯤꯅꯤ ꯍꯥꯏꯕꯗꯤ ꯆꯝꯄ꯭ꯔꯥꯒꯤ ꯃꯍꯤ ꯍꯥꯞꯄꯦꯀꯣ ꯑꯗꯨꯒ ꯌꯦꯔꯨꯝ ꯑꯅꯤ ꯑꯃ ꯑꯣꯠꯈꯥꯏꯔꯒ ꯐꯖꯅ ꯍꯥꯞꯄꯅꯤ ꯑꯗꯨꯗꯨꯒ ꯐꯖꯅ ꯃꯤꯛꯁ ꯑꯞ ꯇꯧꯔꯅꯤ ꯃꯤꯛꯁ ꯑꯞ ꯇꯧꯔ ꯃꯇꯨꯡꯁꯤꯗꯩꯗ ꯁꯤꯁꯦ ꯑꯃꯨꯛꯇꯪ ꯃꯤꯛꯁ ꯑꯞ ꯐꯖꯅ ꯇꯧꯔ ꯃꯇꯨꯡꯁꯤꯗꯩꯗ ꯑꯃꯨꯛꯀ ꯖꯤꯟꯖꯔ ꯒꯥꯔꯂꯤꯛ ꯄꯦꯁ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯣ ꯍꯥꯞꯄꯅꯤ ꯍꯥꯞꯄ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛꯇꯪ ꯐꯖꯅ ꯃꯦꯔꯤꯅꯦꯠ ꯇꯧꯔꯒ ꯊꯝꯃꯅꯤ ꯄꯨꯡꯈꯥꯏꯃꯨꯛ ꯑꯗꯨꯒ ꯊꯥꯎꯗ ꯑꯃꯃꯝ ꯈꯛꯇꯪ ꯊꯥꯊꯅꯦꯕꯀꯣ ꯃꯌꯥꯝ ꯊꯥꯊꯔꯗꯤ ꯅꯛꯁꯤꯟꯅꯅꯤ ꯃꯨꯟꯕꯒꯤ ꯆꯥꯡ ꯍꯟꯊꯅꯤ ꯑꯗꯨꯗꯨꯅ ꯑꯃꯃꯝ ꯈꯛꯇꯪ ꯊꯥꯊꯔꯅꯤ ꯐꯖꯅ ꯑꯣꯠꯂꯒ ꯍꯥꯏꯐꯦꯠ ꯆꯥꯎꯔꯥꯛꯄ ꯃꯨꯟꯕ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯆꯥꯡꯗꯨꯗ ꯂꯧꯈꯠꯂꯒ ꯐꯖꯅ ꯊꯥꯎ ꯃꯆꯨꯝ ꯇꯥꯅꯕ ꯇꯤꯁꯨ ꯄꯦꯄꯔꯗ ꯂꯧꯈꯠꯂꯒ ꯐꯖꯅ ꯊꯝꯃꯅꯤꯀꯣ ꯃꯆꯨꯝ ꯌꯥꯎꯔꯗꯤ ꯃꯊꯪ 65 ꯍꯧꯕꯗ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨꯗꯨꯅ ꯊꯥꯎ ꯃꯆꯨꯝ ꯌꯥꯎꯗꯅꯕ ꯇꯤꯁꯨ ꯄꯦꯄꯔꯗ ꯐꯖꯅ ꯂꯧꯈꯠꯂꯅꯤ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯁꯨꯃꯥꯏꯅ ꯂꯧꯈꯠꯂꯅꯦꯕꯀꯣ ꯑꯗꯨꯗꯨꯒ ꯂꯧꯈꯠꯂꯕ ꯃꯇꯨꯡꯁꯤꯗ ꯑꯃꯨꯛꯀ ꯇꯧꯒꯗꯧꯔꯤꯁꯦ ꯑꯩꯈꯣꯏ ꯃꯊꯪꯗ ꯂꯧꯈꯠꯂꯕ ꯃꯇꯨꯡꯁꯤꯗ ꯊꯥꯎꯁꯤ ꯐꯖꯅ ꯃꯆꯨꯝ ꯇꯥꯍꯜꯂꯕ ꯃꯇꯨꯡꯗ ネꯛꯁ ꯄ꯭ꯔꯣꯁꯦꯁꯇꯤ chicken 65ꯀꯤ ꯍꯧꯅꯕ ꯄ꯭ꯔꯣꯁꯦꯁꯅꯤ ꯍꯧꯕꯁꯤꯗ ꯊꯥꯎ ꯈꯥꯡꯗ ꯍꯥꯞꯄꯅꯤꯀꯣ ꯑꯗꯨꯗꯨꯒ ꯖꯤꯔꯥ ꯍꯥꯞꯄꯅꯤ ꯖꯤꯔꯥ ꯍꯥꯞꯄ ꯃꯇꯨꯡꯁꯤꯗ ꯍꯥꯏꯐꯦꯠꯇꯪ ꯑꯣꯠꯊꯣꯛꯑ ꯃꯇꯨꯡꯁꯤꯗ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯃꯣꯔꯣꯛ ꯑꯉꯥꯡꯕꯁꯤ ꯍꯥꯞꯄꯅꯤ ꯐꯖꯅ ꯉꯥꯛꯇꯪ ꯃꯨꯟꯅꯕ ꯇꯧꯔꯅꯤ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯨꯞꯁꯨ ꯀꯨꯞꯇꯅ ꯌꯥꯝ ꯆꯥꯎꯁꯨ ꯆꯥꯎꯗꯕꯤꯗ ꯑꯩꯈꯣꯏꯅ ꯆꯅꯝꯅꯦꯕ ꯍꯥꯞꯄꯤꯁꯤꯀꯣ ꯆꯅꯝꯁꯤ ꯐꯖꯅ ꯍꯥꯞꯄꯅꯤ ꯄꯣꯗꯤꯅꯥ ꯃꯅꯥ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯔ ꯃꯇꯨꯡꯗ ꯇꯣꯃꯦꯇꯣ ꯁꯣꯁ ꯍꯥꯞꯄꯅꯤꯀꯣ ꯃꯊꯪꯁꯦ ꯇꯣꯃꯦꯇꯣ ꯁꯣꯁꯁꯤ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯣꯔꯣꯛꯀꯤ ꯄꯦꯁ ꯍꯥꯏꯇꯥꯔꯦ ꯃꯣꯔꯣꯛ ꯃꯄꯨꯝꯒꯤ ꯄꯦꯁ ꯒ꯭ꯔꯥꯏꯟꯗꯔꯗ ꯇꯛꯈꯥꯏꯔꯒ ꯃꯣꯔꯣꯛ ꯑꯁꯨꯕ ꯅꯠꯇꯕ ꯑꯗꯨꯗꯣ ꯑꯃꯒ ꯆꯥꯃꯁꯃꯨꯛ ꯑꯃꯒ ꯍꯥꯞꯄꯅꯤ ꯃꯍꯥꯎ ꯂꯩꯅꯕ ꯊꯨꯝ ꯈꯖꯤꯛꯇꯪ ꯑꯃꯒ ꯍꯥꯞꯆꯜꯂꯅꯦꯕꯀꯣ ꯁꯤꯁꯤ ꯐꯖꯅ ꯀꯪꯍꯜꯂꯅꯤ ꯍꯥꯏꯗꯤ ꯃꯍꯤ ꯀꯪꯍꯜꯂ ꯃꯇꯨꯡꯁꯤꯗꯩꯗ ꯑꯃꯨꯛꯀ ꯉꯁꯥꯏꯒꯤ ꯌꯦꯟ ꯐ꯭ꯔꯥꯏ ꯇꯧꯈꯤꯕꯗꯣ ꯑꯗꯨꯗꯣ ꯍꯥꯞꯆꯜꯂꯅꯦꯕ ꯑꯗꯨꯗꯨꯒ ꯁꯤ ꯐꯖꯅ ꯃꯤꯛꯁ ꯑꯞ ꯇꯧꯔꯅꯤ ꯃꯤꯅꯠ 5ꯃꯨꯛꯀꯤ ꯆꯥꯡꯗ ꯐꯖꯅ ꯃꯤꯛꯁ ꯑꯞ ꯇꯧꯔꯒ ꯑꯗꯨꯝ ꯃꯈꯨꯝ ꯀꯨꯞꯁꯜꯂꯁꯨ ꯌꯥꯔꯦ ꯀꯨꯞꯁꯟꯗꯕꯤꯗ ꯑꯗꯨꯝ ꯐꯖꯅ ꯐ꯭ꯔꯥꯏ ꯇꯧꯔꯒ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯑꯣꯠꯂꯒ ꯀꯥꯗꯅꯕ ꯑꯗꯨꯝ ꯇꯧꯔꯒ ꯌꯥꯔꯦꯀꯣ ꯁꯤꯁꯤꯅꯤ ꯃꯌꯥꯝ chicken 65 ꯍꯥꯏꯖꯔꯤꯁꯤ ꯁꯤ ꯑꯃꯨꯛꯇꯪ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯌꯨꯝꯗ ꯌꯥꯝ ꯍꯥꯎꯕꯅꯤ ꯍꯥꯏ ꯐ꯭ꯔꯦꯟड्स ꯋꯦꯜꯀꯝ ꯕꯦꯛ ꯇꯨ ꯃꯥꯏ ꯆꯦꯅꯦꯜ ꯉꯁꯤ ꯑꯩꯅ ꯆꯥꯖꯒꯗꯧꯔꯤꯁꯤ chicken 65ꯅꯦꯕꯀꯣ chicken 65 ꯌꯥꯝ ꯍꯥꯎꯕꯅꯦ ꯁꯤꯁꯤꯒꯤ ꯔꯦꯁꯤꯄꯤ ꯑꯩ ꯃꯃꯥꯡꯗ ꯃꯇꯦꯛ ꯑꯃ ꯍꯥꯞꯆꯔꯝꯅꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡ ꯄꯥꯝꯕꯤꯔꯒꯗꯤ ꯑꯩ ꯌꯨꯝꯗ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯕ ꯌꯥꯕꯅꯤ ꯌꯥꯝ ꯂꯥꯏꯕꯅꯤ ꯑꯗꯨꯒ ꯍꯥꯃꯦꯡ ꯊꯣꯡꯕꯒꯤꯗꯤ ꯔꯦꯁꯤꯄꯤ ꯉꯁꯤ ꯌꯥꯎꯖꯗ꯭ꯔꯦ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯥꯞꯆꯔꯛꯀꯦꯀꯣ ꯑꯦꯛꯁꯇ꯭ꯔꯥ ꯒ꯭ꯔꯦꯚꯤꯁꯨ ꯌꯥꯎꯔꯦꯀꯣ ꯇꯤꯜꯍꯧ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯨ ꯌꯥꯎꯔꯦꯀꯣ ꯑꯗꯨꯒ ꯁꯤ ꯅꯨꯡꯁꯤ ꯍꯤꯗꯥꯛꯅꯤꯀꯣ ꯑꯗꯨꯗꯨꯒ ꯍꯋꯥꯏ ꯃꯇꯣꯟ ꯌꯥꯎꯖꯔꯦꯀꯣ ꯍꯋꯥꯏ ꯃꯇꯣꯟꯁꯤ ꯁꯤꯁꯤꯗ ꯑꯩꯅ ꯒꯝꯂꯥꯗ ꯇꯧꯔꯒ ꯊꯥꯕꯅꯤ ꯆꯥꯕ ꯍꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯣꯏꯅ ꯌꯦꯡꯕꯤꯔꯒ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔꯁꯨ ꯇꯧꯕꯤꯔꯝꯃꯨ ꯍꯧꯖꯔꯒꯦꯀꯣ ꯃꯌꯥꯝ chicken 65 वाव यम हावे हमें जाने को मैं
chili now I am saying adum comment over a payagane, Mathan Karichasi have the ayadum chili now video of Mani Manu Dadumai Tozeraka. I'm out. Thagachari chili now my am sing boy video sibu meeting tabi na way the mukta
मथंग करी चासीगे हाइबदु इचिल इनाउ मयामसिंग कमेंट तौबिरमो इचिल इनाउ मयामसिंग लाइक कमेंट शेयर सु तौबिरमो ngasi gidi matang asida bye